ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ Ipan KEIMI, masay pata tarma nupido. Hawalaga chegre. Ha, kari haiba, nupidu chenkre haiba. Kanthoi baga khoi anina thirubani hangdre Ipan KEIMI. Itaw, lao, nupidu amukta thirusi. Ha, Itaw sagolmi, angangsingse waraba male, swaisida ngaihak pothakisi haibabu, kari haige. Hoi itaw, swaisida ngaihakta pothakisi. Ipan KEIMI, hujibu kadalagi sagon mino. Sidi sagon misu netrana. Kari none, panthoiba, sida lairi se, sagolmi ni ne. Ipan KEIMI sagolmi hainu huimi hayu. KEIMI, KEIMI. Huimi haibo zikida. Huimi kawrabasu adum yaraba janida. Mathai thainagi warini lamdam amada thamoy yamna singjaba minungsi chawba ningthau ama leiramboire nongmadi ningthau aduna umangda sum koiduna lakpada umang adugi manungdagi mi amana lawbagi khonjel ama taraklame ningthau aduna khonjel du tabada umang adugi manungda karigumba khudong thiba thodok ama thoklamlani khalladuna manungda jinsilaklame ningthau aduna changlakpada lainingba nupa amana yamna thawai haksang yauna lainingduna leirambadu thengnarame ningthau aduna changlakpadagi lainingba nupa adugi lainingba adu kaikhirame madudagi lainingba nupa adu sauna fuklauna hagulai aduga sauna ningthau aduda chairaklame he ningthau nangna aigi laining parei chetna ningjariba laining asibu thugairiba karigino ningthau aduna makhutlonaduna asumna haijarai he lainingba nupa ai nangi nafamda yamna soikre aibo amukta ngakpiyu lainingba nupa aduna nahakna ngakpiyu soikre hairaga hekta yagadra aina sap tawduna nangi imung manung amadi nangi praja pumnamakpu ut oina manghangani haina sauna chairaklame madudagi ningthau aduna makhutlonaraduna madudadi tawbiganu nahaki apamba adu aingondagi nijaro aina nangna pamliba khudingmak soidana pigani haina makhutlonaduna haijarare madudagi lainingba nupa aduna sumna hairai phare adudi nangi lamdam adugi ningthaugi pham adu aingonda pithorao haina hairaklame ningthau aduna lainingba nupa adugi wadusu yarame lainingba nupa aduda magi ningthau khubamdu pithokhirame asumna lainingba nupa adu ningthau adugi lamdamda laklame lainingba nupa aduna ningthau oirani tabada praja mayamdudi mathwai yamna wajarame lainingba nupa aduna ningthau konungda laktuna ningthauda asumna hairare nangi araiba sanalupa pumnamak aigi ifamda sinaro lainingba nupa adugi waduda ningthaudu upai leitraduna magi konungda leiriba lanthum sanalupa pumnamak lainingba nupa aduda pithoklame Sana lupadu lausilaba matungda lainingba nupa aduna sumna mo hairaklammi.
ꯑꯩꯅ ꯄꯥꯝꯂꯤꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯅꯪꯅ ꯄꯤꯔꯤꯕ ꯑꯁꯤꯅ ꯄꯦꯟꯗꯦ, ꯑꯍꯦꯟꯕ ꯁꯅꯥ ꯂꯨꯄꯥ ꯈꯔꯒ ꯍꯥꯞꯂꯛꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯑꯍꯦꯟꯕ ꯃꯔꯟ ꯃꯊꯨꯝꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯔꯩꯕ ꯃꯈꯩ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯦꯟꯕ ꯂꯩꯇꯅ ꯑꯃꯨꯛꯀ ꯄꯤꯔꯛꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨꯗꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯐꯔꯦ, ꯅꯪꯅ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯋꯥꯕꯗ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯔꯒꯦ꯫ ꯃꯇꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯄꯥꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯁꯤ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅꯕ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅꯦ, ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯆꯧꯕ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯤꯟꯐꯝ ꯑꯃꯈꯛꯇ ꯄꯤꯅꯕꯤꯌꯨ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯅꯤꯡꯊꯧ, ꯑꯆꯧꯕ ꯂꯝꯗꯝ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝꯂꯥꯡꯗ ꯐꯝꯂꯝꯂꯤꯕ ꯏꯅꯤꯡꯊꯧꯅꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯃꯗꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯧꯖꯒꯦ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ: ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯊꯕꯛ ꯁꯨꯖꯒꯦ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯔꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯝꯁꯥꯡ ꯂꯥꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯗ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯎꯍꯩ ꯑꯃ ꯍꯦꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯅ ꯆꯠꯂꯛꯄꯅ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯕ ꯃꯇꯝ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯁꯤ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯣꯟꯖꯔꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ, ꯑꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯨꯕ ꯉꯝꯖꯒꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯌꯥꯖꯅꯤꯡꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ: ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ, ꯑꯩ ꯅꯈꯣꯏꯅ ꯄꯤꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯨꯖꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯣꯟꯅꯔꯦꯅꯦ, ꯅꯪꯅ ꯌꯣꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯌꯣꯜꯂꯨ,
ꯃꯥꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯑꯗꯨꯃꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯈ꯭ꯔꯗꯧꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯌꯣꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯅ ꯌꯣꯜꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯌꯣꯟꯊꯣꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ, ꯑꯩ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯣ꯫ ꯑꯩꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯔꯣꯏ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯁꯥꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯣꯟꯊꯣꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯁꯥꯃꯛꯅ ꯃꯥꯕꯨ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯒꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯊꯕꯛ ꯁꯨꯍꯟꯅꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯕꯛ ꯁꯨꯅꯕ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯤꯡꯊꯧꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯕꯨ ꯇꯥꯟꯅꯔꯗꯨꯅ ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯦꯡꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯕꯨ ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯖꯔꯛꯂꯒꯦ, ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯗꯪꯗꯤ ꯄꯤꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯕꯅꯣ, ꯃꯥꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯟꯅꯔꯛꯀꯅꯤ, ꯑꯩ ꯃꯥꯒꯤ ꯃꯃꯜ ꯂꯧꯖꯔꯣꯏ, ꯑꯩꯅ ꯄꯨꯔꯛꯄꯒꯤ ꯑꯌꯥꯕꯁꯤꯗꯪ ꯄꯤꯅꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯜ ꯂꯧꯔꯣꯏ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯣꯟꯊꯣꯛꯈꯤꯕ ꯃꯃꯜꯗꯨ ꯄꯨꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡꯗꯨ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯃꯁꯤ ꯂꯧꯁꯤꯜꯂꯨ, ꯅꯍꯥꯛꯅ ꯍꯥꯏꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯗꯨ ꯎꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯗ꯭ꯔꯤ, ꯈꯔꯒ ꯋꯥꯠꯂꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯤ ꯑꯁꯤꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯩꯔꯒꯦ, ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯑꯁꯤꯕ ꯃꯤꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯎꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯄꯩꯁꯥꯗꯤ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯌꯥꯔꯦ, ꯊꯕꯛ ꯑꯗꯨ ꯌꯥꯎꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡꯒꯤ ꯃꯁꯤꯡ ꯑꯗꯨ ꯃꯥꯕꯨ ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯕꯤꯔꯛꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯤ ꯑꯁꯤꯕ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯔꯛꯂꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯦꯛꯇꯨꯅ ꯃꯤ ꯑꯁꯤꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯕꯨ ꯅꯪꯅ ꯃꯩ ꯊꯥꯕ, ꯃꯣꯏꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯕꯛ ꯋꯥꯅ ꯁꯨꯕꯅ ꯃꯁꯛꯁꯤꯡꯗꯨ ꯍꯥꯟꯅꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯤ꯫ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯃꯤ, ꯌꯦꯡꯕꯗ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯆꯪꯂꯛꯂꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯐꯨꯔꯛꯏ ꯍꯥꯏꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯊꯦꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯨꯅꯨ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯆꯠꯂꯣ, ꯃꯄꯥꯜꯗ ꯂꯩꯀꯣꯜꯁꯤꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯁꯥꯟꯅꯔꯨꯆꯣ꯫" ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥꯒꯕꯨ ꯇꯠꯇꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯆꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯗꯨ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ, ꯌꯥꯝꯅꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯥꯕꯨ ꯂꯩꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯁꯤꯔꯦ, ꯑꯉꯥꯡ ꯑꯁꯤ ꯄꯣꯠꯂꯣꯏꯕꯒꯤ ꯁꯦꯜ ꯈꯤꯇ ꯄꯤꯅꯕꯤꯌꯨ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ "ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ, ꯂꯩꯇꯦ, ꯅꯪꯒꯤ ꯃꯃꯜꯗꯤ ꯅꯍꯥꯟꯅ ꯂꯧꯈ꯭ꯔꯕꯗꯨꯗꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯗꯨꯅ ꯑꯁꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯤ" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯁꯤꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯅꯤꯃꯛ ꯃꯁꯛ ꯈꯪꯅꯔꯕ ꯇꯨꯡꯗ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ "ꯅꯪꯒꯤ ꯁꯦꯜ ꯂꯩꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯁꯨꯝꯅ "ꯃꯆꯥꯕꯨ ꯐꯍꯟꯅꯕ ꯍꯣꯠꯅꯁꯤ, ꯅꯪꯒꯤ ꯐꯤ ꯑꯗꯨ ꯌꯣꯟꯊꯣꯛꯂꯁꯤ" ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯈꯜꯂꯒ "ꯍꯣꯏ, ꯌꯣꯟꯊꯣꯛꯂꯁꯤ" ꯍꯥꯏꯗꯨꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯍꯦ ꯅꯤꯡꯊꯧ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯂꯣꯏꯔꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯛꯇꯒꯤ ꯂꯥꯏꯌꯥꯝ ꯑꯃꯅꯁꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯅꯪ ꯃꯥꯏ ꯄꯥꯛꯂꯦ" ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯣꯏꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯅꯣ" ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯅꯤ꯫ ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯅꯪꯅ ꯏꯐꯝꯗ ꯄꯤꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯔꯜ ꯉꯥꯛꯇꯅꯤ, ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯁꯤ ꯂꯧꯁꯤꯟꯖꯔꯣ, ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯪꯒꯤ प्रꯖꯥꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯨꯔꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯂꯝꯗꯝꯗ ꯍꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫